Tangbal Creator-gi maikaidagi mayam punamakpu taramna okchari. Ngasisu puduna lakchari amazing fact kaya malem asida diamond-dagi hena tangba makok yaudраbasu yamdrabada tha 3 hingba ngamba amadi vitamin D haibasi numitagi lakpa nate haibana chingba amazing fact kaya mayamgidamak puduna lakchari. Mayamna channel asibu nungshibiduna like, share, subscribe tawbiramu aduga adom-adomgi mamal yamlaba comment amamamtang comment box da pibiramu. Fact number 1. The lightest material in the world, graphene aerosol. Graphene aerosol haibasa nungsittagi 7 times hena yangi magi density ase 0.16 mg per cubic centimeter dagi hena less oil aduga steel dagi graphene aerosol na 10 times hena stronger oil. Fact number 2. Malem asigi oina yengba matamda diamond dagi upambi ni hena tangi diamond ni hena marang kaina fangi. Fact number 3. Dr. Singhi handwriting fazadaba sinamaram oiraga jahi khudingi oina over 7,000 miyoi sibagi responsible oil. Fact number 4. The Statue of Liberty asi copper na semkhibani adubu oxidation tawkhibadagi magi machu asi green on khibani. Fact number 5. Aikoina mit uisanba matamda uriba dark gray color dauna tawba machu asigi maming iron raw kawi. Fact number 6. Vitamin D haibasi numittagi lakpa nate masi asengbadi aikoigi skin dagi lakchabani sunlight ki matengna aikoigi skin da yaljaba cholesterol sing adu vitamin D3 da onthokpi. Fact number 7. Malemgi country sing da rectangular oidaba flag asi Nepal haiba country asi khakni. Fact number 8. Lafoi pambi sing sa asengbagi di u pambi amanate mangonda uni haiba yaba saruk amata yaude lapoi pambi sing asi achobo makhalgi herbs amani. Fact number 9. Tap water sizinaraga ice cube semba matamdadi ice cube adu white machu oigani aduga ising adu phajana sawhalaga ice cube semba matamdadi transparent oil. Fact number 10. Karigumba ikoina thengugi makok asi kakthatlabasu yamdrabada tha 3 ti makok yauduna hingba ngami.